ngasi ayuk phongkiba tongan ba Manipuri siphongsing amasum thokiba thawdo wathoksingi maruoibi I pausing khonga saraga Manipur top channel gi maikedi myamna thamjigi ahanbada numit chamani gi thawrang Crore kaya gi project sanga khare kharana urek yum tamkhre lenga ki pandamdi apunba Manipur sagat pani masetana thukai badunati se minister nongthongbom berena lusingba ani raksuba tam gi lenga sina numit chamani gi manungda tawgani haina lakthokiba thabak singi manungda yawkiba thabak ngasi chief minister na sangakhre miyamda pigadaba kanabasing phangan baukhre scheme kya gi senpa miyamda phangan baukhre amasum nauna paikhatkadaba project kharana urek dum tamkhre Imphal gi city convention na pangthokiba thauramda chief minister N Beren hai ngasi sangariba urek yum tamliba miyamda yenthokliba amasum training piduna miyamda kanaba phangaliba project sing ngasi sawar lupa crore sani ga taraga mathoirongini ngasi sangariba project sing ngasi na lupa crore samaga humdraga taruka point humdraga ni thoirongini lupa crore ohunga point kungani palomgi senphamna miyamna tongan bi scheme singi makhada yenthoki orek yum tamkiba project sing ngasi na sorakna lupa crore taraga mapalongini amasum training skilling taunabagi damak lupa crore taraga mathuga point yang khairom yauri lenga si haidokibu wa ngak ngasali lenga si gi minister sing haidokibu wa ngak na manung mapan phaun uba mawong da thabak tawdunu lairi lenga sina numit chamani gi mapung faraba matung sahi amada lenga sina paikhet kadaba thabak sing adu miyam da lakthokani miyam gi mateng dagi lenga sina thamliba pandam asi phangba ngambani war on drug mai pak pangamba sigidama state police DGP NAB intelligence Assam rifles na singmusi thagali loinana ngasidi drug ki mayukta sangshiliba lanjang asida miyamdagi mapung faba mateng phangle lengang na kanagumba amatagi mayukta lekti furup amatagi natragana lining amatagi mayukta lekti lengang na sangshiliba sidi popi thaba drug trafficking gi mayukta sangshilakpadani torel khonung da yum sajinba reserve forest ki lamda yum kai sajinba kya se athingba thamani umang kokthokpagi muhutta umang semgasi lenga sina lona yadaba mongda lam khopsinba singi mathakta makhatana drive sanction kigani minister sing official singna phamlaga leirabadi kanana lewa asibu kanbigani lenga na sangsilakliba sida kana gumba kharadi sauning lambay adubu saubiganu haina supausna makhatana sufongdoki Makhasa tharakpoina to papaw mana Sonia Gandhi amasum Rahul Gandhi bu idi na kaubigi mayukta Congress na khongjang sangsinkhre Congress lusingbi Sonia Gandhi amasum Rahul Gandhi bu Enforcement Directorate na money laundering gi case pansinduna samanthaduna kaubigi mayukta Manipur Pradesh Congress Committee MPCC na ngasi Imphal gi Enforcement Directorate Office mamangda khongjang sangsinkhre khongjang jangshiliba Congress ki thomi sing adubu Manipur police na thingbaga loinana khongjang adura saruk yakhiba Congress ki thomi ohumsu fajinduna thamki fajiluraba Congress ki thomi sing asi ngasi numidang athingba pung tararam tarakpa duwaida thadokre sohari khongjang aduga mari leinana MPCC gi president kaisa mega sendran hai Congress party ki lusingba Rahul Gandhi amasum Sonia Gandhi bu enforcement directorate na mari suklai lainadaba money laundering case pansinduna samantawbigi mayokta khongjang asi sangsin kibani democratic one sangsin kiba khongjang asi bu police na athingba pibc lebak thibani thingbagi haksuleti Prime Minister Narendra Modi ni enforcement directorate pu ma ki lanai directorate kum tawningbada tawba asi akan mamong da kanem tawi masina India gi democracy mang kinabigi maram ama oirakani maram aduna Manipur su MPCC na khongjang asi sangsin mani enforcement directorate Kanamatigi Maikaida Laitaba enforcement body ama ohenbiu Congress ke madi opposition party kaktama khalaga yengsinbagi thawung sathabigano masu mari suklai leinadaba Congress ki lusingba anibu money laundering ga mari leinahalaga samantawbusi akaiba pibani amadi enforcement institution singbu lana sejanabani India gi mipum khudimak sa manana yengbiu BJP gi dictator gi thawong da sakpigano amasum BJP leiriba makai leba si marai sai tharakani maram duna leba sidagi BJP muthatna ba hona badam mipung khudimak wakal taba matam yauri henesu mangna makhata na phungdoki ato papa madanamo Congress ki irang mangkhraba ikai khumnaba kanjabani BJP Congress ki lusingbu Rahul Gandhi amasum AICC gi president Sonia Gandhi bu enforcement directorate na wang pohang tauna ba korakpagi mayokta Congress party na khongjang changsilibasi makoigi mangkhraba ikai khumnabadu kanjana ba honajabani haina BJP Manipur Pradesh ki vice president amasum media in charge CS anandana paumi singna phongdokre BJP office ta pangthopa pau gi mifam amada mahakna hai Associate Journals Limited koba
Laiba asigi freedom fighter lising mga hen yawa company ama kumza 1930 da pauksi phongna lingkhathibani aduba pauksi phongbagi muta young Indian kawa company ama Rahul Gandhi ama Sonia Gandhi na lingkhatlaga AZL gi lantum lupa crore lising ani henba si young Indian da transport auxilaga real estate business oina satharakibani watho wasi Supreme Court yawrakhrabani amasum freedom fighter singi sublaga lalon itik tauboromda sangsilakpadagi Rahul Gandhi bu dina wahang pang taunaba kaukibani hiramasida BJP na hainingbadi watho wasi bu ayet apan yaudana thigat hanbaga loinana lokhatpham thokpa legal gi thabak lokhatansi masida karigumba Congress na PNP lairabasu logi khuthangda oina sapiyu maduna tana Congress na Prime Minister Narendra Modi bu dictator oina uhonana bu honabadi lebak thibani sahi yang kahiyana Congress party da dictator lengak paiduna lakpani Malemgi manungda mapangal kanba India am ohenanaba honariba Prime Minister Narendra Modi gumba lusingba amaga lamba taunaba Congress na honarakpa lebak thibani Congress party asi lup tharaglaba higa manarabani party asi gi lusingba kya BJP da yoroknaba sem sadana leirabani masidana tana Congress lusingba kya na Gandhi family na taba miyama bu Congress president ohenanaba thabak lokhatpa haurabani Congress party na khongjang sangsiliba sidi makhoi masagi ikai khumna bangaknaba honaba tawgani sohaki sidandana makhatana hai lakliba July 15 musum taraga turukta kangpokpi da BJP gi state executive mi pambang tokani center gi lusingmu singi pautak matung ina pangthokodoriba mi phamasida June taraga manga da state office BR singama sum Morsa singi president singi apun mami pampang thuklaba matungda June taraga turukta BJP gi National General Secretary BL Santos amasum Chief Minister N Biren yauna lusingba kyana saru yagani mi phamadura party gi state executive member sing Jila Parishad ki Adakya Singh Wangangloi Singh party gi permanent invitee oiriba hanigi president sing yauna party na laiwa sigi damak tawgadoriba thabak singi matangda khannaraba matungna action plan semgadoribani hainisu pausna phongdorakli Amaromdana relief camp da angang humdra rom sangjapam lahori Manipulenga ki yathang matung ina divisional forest office Thawbal masum district administration Thawbal ngarang Waithau protected forest area da kanglon kaina lamkhopsi li haiduna mayum makai thudek pikraba laifam laijadraba singidamak lelong haureibi college ki hostel lanai oina hangliba relief camp da pikliba angang humdra rom amadi masa apikpa CNB mama kya su lehori Relief yamdadi laitaba atopa khangna sanaba singi yumda sangjafam lauduna leibasu miyam ama yauri waithau sangom sangi mayum makai leijadraba victim singna hai relief ke masida leiriba angang sing kadai lairik laisu tamgani lengangna yum sidok pirakpa matamda posai hondok haunaba honabada angang singi lairik amadi makhoigi uniform sing mathong maram amata khangnadre nongalakpada isa singna tumba hogolakpada police personnel lising amarumna question duna yum thugaiba lakpadagi mai mesing tamduna aki ekhang yauduna nungaina leijagada isa sing ngasidi aki ekhang mayukna duna leire tungi yumburel semgasi afaba khunayama semgasi haina lengakna lauri bisi angang singda aki ekhang piba mai mesing mathong maram khangandaba asira haina su victim singna hangladuna COVID-19 gi matamda su isa sing mahi tamba amata fangdana leirakre ngasida amuk lengakna yum thudek piduna tantok pibadagi isa sing mai masing tamba fangdre covid na khara manghan lengakna khara manghan haujikti isa sing gi marai bak kadom dano tamba ngamdre haina su phongdoraki laifam leigera lairoira pairaga lairogera nangnangi thokpa lairuro haiduna yum sidok piduna tantok piraglaba khoina lelong haureibi college ki hostel hauji lairiba sisu kayam kuina bu leibe yagadoribano mafam asisu mai tamphamni mahiroi leifamni Mafam asida laiba yaraktraba matamna mafam kadaida lairugadagi amadi isa sing asibu kari oigadagi khanbada tumpham chafam khangandre haina victim singna masa singidama wajahuri relief camp adu lairiba angang sing adu karamba phibam da lairibagi khudong sadaba ana ayek sing mayuknari bra haibna singbasu silence thawal gi timama laktun yengsin ki hainisu pausna makhatana phongdorakli atopa paw madana namduna thugai ki yum sing lengakna singadabani kaisam mega sandra Manipur lengakna thasi ki taragani thoida protected forest ki manung saliba waithau amadi usoi pokpi gi mafam singda sajilamba yum sing thugai ki badu kanglon gi wangmadani haina maral siraduna thugai ki ba yum kudimak lenga sina athubada singgadabani haina Manipur Pradesh Congress Committee MPCC ki president Kaisa Mega Sandrana phongdokre
eviction taukhibadagi lilong haureibi college sangjafam lauduna leiriba awaba nanglaba miyoising ngasi MPCC gi thaumising na hakthengna unaraduna khongset adubu lusingkiba MPCC gi president ke mega sandrana makha taraduna ki laingang eviction taukraba yum khumfuga mapanasigi miyoising laifam safam khangdana leiribasi yengba lakpani rule of laws asi lenga sina ngakdi bra haibasi wahangwari rule of law haibasi bulldozer sisinaraga yum kai thugairaga miyam awaba tahanbadura jun tarada notice tholaga taraga nithure thugai lebak thibani waithau sangom sangi miyam illegal encroacher ni haibasi langani pata allotment pairaga leijari basibo encroacher ni habi yaroi miyoiba masum 3rd degree yauna tamthina otpani logi wangmadani laingang masana lo thugai bani forest amadi revenue department na pata allotment ama hekta kakningi haiduna kakpaya banati lo ngakna balaidiba lenga sina lo bukhutta pairaga sijina balebak thibani waithau sangom sangasi ningthau palni matamdagi leiraklaba lamdamni kumza 1975 matamdagi prime minister Indira Gandhi na yum pata leijadaba sing pata tanki waithau gi su allotment lei pata pairaga yum saribani makoi refuse nati mito miansa nati karigidama posai hondok pa phawa nangdringaida sumnatagi pung kungi marikak matam piraga thugairibano waithau singasi protected forest ni haibasumi adubu Indian Forest Act ki makhara yum sariba mapam sidi protected forest na kondi kumza 2018 da BJP lengakna misambo awaba pirage matagum ek asi semdokibani hana protected forest da to the end of national highway hairamde BJP lengakna to the end of national highway da semdokibani loinana sing mathaka forest na kolaga mi taba mafam sing revenue department na kolibani masisu tumina semdokibani haina spouse na makhatana phongdorakli atopa paw amadana Delhi da police na congress lusing basing thingbada senior leader amasum MP Rajya Sabha KC Venugopal masapaiduna thangdokre protest khongsaramada saruk yagadabadagi congress thomisingbu ngasi Delhi police na thingna honabada makhoibu detain tawkibaga loinana senior congress leader amasum Rajya Sabha gi MP KC Venugopal bu masapaiduna thangkhre national Herald's money laundering case da wangpang sathanabagi damak enforcement directorate ki mangda Rahul Gandhi masa lakadori baduda makpu sokot pa utuna agency dugi office da congress na party office da gi khongsat ama satnaba thorang tokhi khongsat adu ayuk pung taradagi satkadaba oirabasu ayuk tagi hauna Delhi police na congress workers singa masum lusingba singa dugi mapangal utkadaba adugi mangoinana question bahokhi ngarang numidang athengmada police na communal amasum law and order gi phibam amasum BBIP gi movement gi maram palladuna khongchat adugi ayaba piyu habi yakide congress na kana haizaraba fawadu wore badu amuk hana khanthau habi yakide police ki thaba adu ngasi ayu angan badagi hoki Delhi gi mafam kya dagi angakpa cell phone video singna khulaw lawa congress workers singbu police na nampu da faba amasum bus singi manung da hapsin bodki Kona nungtila thadorakiba video amada masagi sai yankhi mapan suraba congress ki Rajya Sabha MP Venugopal bu policeman amana haksang paiduna thangba masu ngaiduna leidiba bus amatamna singkhibu li hauji oiriba Rajya Sabha MP ama amasum AICC General Secretary Venugopal Delhi Police na sathariba lisa sajad asi yamna condemn tawningai ni haina Youth Congress Chief Srinivas Bedina tweetoki Makasa tharak poina huyelan pawdu phongki batopa maruiba Pukhre na election petition sing Minister Govidas MLA Rajan amasum haukolena election recriminations petition sing file torakle Handak tangka anithok na pangthokiba tarani thoi suba Manipur State Assembly election gi result lauthoklaba matung da Assembly segment humfudagi karakhiba MLA humfugi manungdagi kunga mapan gi mathakta apunba election petition kuntragataru High Court of Manipur file torakgi manungda housing na minister su oiraba Khura ACGL Susindro gi mathakta file torakpa election petition ani gi manungda ama handokraga punna lehoriba case kuntraga mangagi manungda yauriba minister oiraba Govidas Konthokjum amasum BJP gi MLA Surakhabam Rajan amadi independence MLA Haukolet Kipgen gi mathakta file torakpa petition singi mayokta makhoi uhumna election recrimination petition sing file torakre makhoi uhumda file torakpa election petition singna mathangsina Govidas Konthokjum amasum atop miyoi
amagi mathakta petitioner oina nabakishona file torakpa election petition number 9 of 2022 MLA Rajan amasum atopa mi ahungi mathakta Pukhre Sumatina petitioner oiduna file torakpa election petition number 3 of 2022 amasum 51 side to A sigi independent MLA Haukolet Kipgen amasum atopa mi marigi mathakta ngamthang haukifna petitioner oiduna file torakiba election petition number 33 of 2022 ni Adumainam election petition sing mayuk naraba minister Gomidas Konthauzamgi Maikedi Sum Masamangna petitioner oidun oinam nabakesora masum atopami amagi matakta election recrimination petition number 9 of 2022 file torakre BJP MLA S Rajan Sum Masamangna petitioner oiduna Pukhre Sumati amasum atopami ahungi matakta election recrimination petition number 13 of 2022 file torakibaga loinana independent MLA Haukolet Kipgen Masamangna petitioner oiduna ngamtham haukif amasum atopa mi marigi mathakta election recrimination petition number 12 of 2022 file torakre election petition sing mayuk naraba makhoi hungi manungdagi minister Gomidas na onaba kishor amasum atopa mi amagi mathakta file torakiba election recrimination petition adu ngasi High Court of Manipur gi Justice Anthem Bimol ko na cause list ki item number 32 da list auduna lakhre Aduga election recrimination petition asigi respondent sing oiriba o nabakisura masum atopa miyo amada ko na notice issue tawkibaga loinana masiga mari leinaba paukum mathang thagi taret phawgi manungda piraknaba khankhre BJP gi MLA S Rajena file torakiba election recrimination petition adusu ngasi court asigi Justice MBH Muralinders ki bench na cause list ki item number 31 list tawduna lokalaga election recrimination petition asigi respondent sing oidiba P Sumati amasum atopa mi ahungi mathakta notice sing issue tokre kona issue toriba notice sing asigi paukum mathang thagi taraga mapan phawgi manungda pikhalana basu khankhre MLA Rajan gi oinadi maki mathakta P Sumati na file torakiba election petition adu maram sate amasum kona lokhatuna khana bifam thokti haina miscellaneous case election petition 7 of 2022 su file toraki matter asisu kona ngasi lokhalaga masigi respondent oiriba P Sumati da mathang thagi taraga mapan phawgi manungda pakhum pirakadaba notice issue toki aduga 51 saitu A sigi independent MLA Haukolet Kipgen Masamangna petitioner oiduna ngamtham haukip amasum atopa mi marigi mathakta file torakiba election recrimination petition adu ngasi Justice MBH Muralinders ki bench ki cause list ki item number 38 list tawduna lokhatki aduga election recrimination petition asigi respondent sing oiriba ngamtham haukipa amasum atopa mi marigi mathakta mathang thagi taraga mapan phawgi manungda pakhum pirakadaba noticing issue tawki loinana bench asimon lokhatkiba nahapum Indrajina petitioner oiduna MLA Sheikh Nurul Hasan amasum atopa mi awungi mathakta file torakiba election petition number 6 of 2022 adusu bench asimon lokhatuna khanarakpada case asigi wayel ga mari lainana counter affidavit file taunaba matam pibiyu haijarapodagi kona matam piki haina spouse na fundorakli makasa tharakpoina to paw mana Crore anigi demand village ship ama khulai paibasing pharaga Pukhre haukiba thangchu numiki numidang pung 13 rom tarakpada kukilahulu amagi commander in chief ni haiba thangkhongam allies Davidson kawbami amana lusingba khutpu ama kajang village tagi Gaukhon thang apokpa kamjalien kawbo mari mata thokpa miyamaga konana MT Geltam village singa sub division gi ship kamuwan paw phaduna pukraba matungda lupa crore anigi senpam pinanaba demand torok lehari thaudu osi village ship asigi yumna thokibaga loinana khulai paiba sakhangdaba miyoi singa duna mapu phaduna puramdaida maki imungi miyoi singdasu thaudu osigi matangda security force singda paw pirabadi thoaningdaba thaudok mayok narakani haina suki helam ki hari mapu pharaga pubara sijinaki ba bolero MN02 B1120 duna henglep subdivision gi Kolhen village ki manakta leiba singi mafam amada khondok lamne hari adubo singat police ki team amana village sip adugi khungul lirubada gari edu thengnarakhabasu thauba yahalamdre hari thaudo sigi matangda Zomi Ships Association General Headquarter gi makedigi President Pumjadau Thangjing amasum General Secretary G Khamko hauna puno khuyek piduna tholaki basiro lamada thaudo asibu akanba mawong na kandem tawkre thawong si logi wangda leiba thaba ama oibedana tana minungsi yaudaba list ani haibaga loinana ma pu condition amata yauduna thadoragna ba demand tawki
Zomi Pukhre Sip Amada Sataram Liba Criminal Gueva Tawong Zomi Sip Association ZCA gi Maikei digi tumina yengduna laithokloy haibagaloinana mapu tik ta kaidana thado hananabagidama mathau taba thabaksing paikhatlagani so haidi thaudo asigi matangna singat PS ki officer in charge inspector talent kom no phongdorakhibada makhoi khaktana tana Assam Rifles na singba force na supung kun mari mathau pangthoktuna kidnap tawduna pukhiba Zomi Pukhre Sip asibu tek ta kaidana rescue tawnaba thabak sa thari hainasu phongdokre haidi Amaromdana Siraga Leramle Asopa Sire Impal More Lambigi Darul Lambigi Mataida Khongzom Papaldagi Warepam Premji Saikun Gatru Apokpa Abiram Kobomiyo Siduna Leramle Mak Ngarang Numidang Waramdigi Yum the Hanjela Kidavane Hadi Amarom the Hoki Batanzagi Ahinda Susampurgi Niute Kaitilda Makokta Soklaga Leram Kiba non local Wigani Tazapanu Pama Lekat Navada Kanmangam Dana Lakidre Sohidi Amaromdana Tripura Kanghodana Merelia case masing Kangen Hengalapadi section Nabalanga Kangankre Tripura Dalai district Manung Sanba Singi Mapam Singda Merelia case masing Hokipa Numit Krania Sida Kangen Hengalapadi Tripura Gorbamena Hadiba Mapam Singa Sida Ladiba Miyosina Yamnas section Nabakan Kremadi Mari Lenabasing the Makatana Merelia Sanduragli Basi Tingnabakudaki Wena Packet Payava Tabak Thoram Sing Paikanaba High Kredi Dalai district ki singi saruk singda hokibat numit kharani asida Merelia ki case masing khangen hengalakre habigi pau fanglaba matung aihenba medical team sing mapamadu sangsinduna section thorang thabak sing pakhat paukre district asigi tuan ba mapam singda hauji phawi oina sahi nauriba angang sing yauna Merelia ki case samehena thenakre Tripura Health Department ki official singnasu Merelia na sugalaba mapam singda sangsinduna paktakna test tawbigi thabak paikhat pahaukibaga loinana awareness scheme amadi treatment gi thabak singsu sathabawkhre health official singna phongdorakibigi matungina Dalai district laidiba singi mapam singda Merelia khanghauduna sandorakhibasi mapam asida ka hena nong chukhiba madi so lawa mapam sing yamna leibana maram oiraga mapam adudagi Merelia gi kang masa poklakhiba oirambayai Adu Hiramasi Matang Sab Saba Kangdona Tizan Bigi Tabaksu Satari Hadi Amaramda Tripura Health Department Darai District Manung and Mama Pumps in the Lady Yum Sing the Sangduna Taste of Bigi Tabaksu Atubumatam the Sataba Horagani Medeliagi case Massing Kaudana Hengalakli Basi Miyamna Tarina Lauritabani Department Make Digisu Lena Si control Tonava Akan Mong the Honari Marasi the Miyamna section Legadabani Yaribamakai Kang Sika with the Benihanasu Makataki Atopapa Mana Hyderabad ki gang rape case minor manga wangpong satakre Hyderabad police na ningthokaba numitasu Jubilee Hills ta thokiba gang rape ki thawdok mari leinana juvenile manga makatana wangpong satakre amasum Telangana Rashtra Samiti TRS ki leader amagi masano pamadi Maslis Etehadul Muslim MIM gi atopa legislature amagi masan pa yariba juvenile mangadu juvenile home de Jubilee Hill police station pudun wangfong satakibani rape case adu sena ba mapung mari faraba misama oriba Sadudin Malik na piba statement na yumpham oiraga minor sing adu police officer sing wangfong satakibani Maliki numit marini yoiba police custody gi matam numaizu numit loikibaga loinana police na makuni thokaba numit court puthoki masai sei taraga nipan suraba miyoisi Central Guda Central Prison da Amukhana Thajinki Haukiba me Kunganipana Jubilee Hills Tokiba Taudo the accusing aduna Kari Taudang Lokrabaki Habigi Matangna Police na Malitagi Marueva information kya funky Hanesu Paus na Makatana Fondorakli Bangna Fondora Powa Pam Singda Yumpam Oiraga Police na Juvenile Singadu Wang Pang Toki Police na Juvenile Singadugi Manungda Ahum Leva Pupunumita Makatana Wang Pang Satagani Masum Atay Aniaduna Yumzakesa Fawa Police Custody de Tangani Greater Hyderabad Municipal Corporation GHMC gi corporator anigi masanupa anina victim adubu phanaba langthak tuna marueba thaudang lakhi victim adu school sing nauna hangadaba numit ki nongma mangoina Bengaluru da leba minor amana thaubu oiduna pangthokiba party amada fajadaba thawong khara thengnaraba matung program pangthokliba fab adudagi sakhibani accusing asina police ta phongdorakhibada party aduda makoina yu thakiba natragana drug sijinakiba leiti police na nuwaiji numita thangai sengna thokiba thaudo adugi sin reconstruction pangthoklaba matung makhatana wangpong sathaki kene sohairi
ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ